ngase phongkiba tongan tongan ba manipuri sifong sing amasum thokiba thawdo wathok singdagi maroibi ipaw sing miyam na thamjagi ahanbada manipur news dagi lakhusaraga Moreh da Khul manga government ki lairiba rule sing thugaiduna sakhanglamba thengnare manipur sarkar gi lairiba rule of business khongaunadunu hill department na Moreh municipal area gi makhada leiba khul manga official oina recognize tawramne hairiba khul sing adudi tuinom bitna Zalenfai Mulhoi amasum M Sanoni Secretariat Hill Department issue tawba gazette notification amana hairibana hairiba khul singa si hawkiba sai English singa niga taret ki December kunthraga mathoi amasum English singa niga nipan gi January kungo humdoi da recognize tawkibani hairiba khul singa si khudeng thabi village ki sip cs pasu kom amadagi lawbani haina claim tawri adu hairiba khul singa si Moreh municipal area gi jurisdiction makhada leibani Manipur Sarkar gi rule of business ki matung ina district subdivision tehsil amasung village sing semu yauna boundary sing semdok semjin tawbigi thaba si revenue department da sinakrabani border town Moreh si small town committee area gi makhada leibani loidana hauji hauji su Manipur Municipality Act 1994 gi section 230 clause E gi makhada municipal oina recognize tawribani loinana English singa maga samapan ga maudraga mari gi September taraga mapanda Secretariat Law and Legislative Department issue tokhiba gazette notification aduda mayek singna palibani aduma pu English singa niga taragi August taraga mapan DC Principal DCO Sandel Hais Dilipna Mohot ki Commissioner de address tokhiba zero lamada Hill Department ki order matung ina khul manga si recognize tawre hairibe si khul singa si recognize tawna bo hona bada rule si thugaire haiba mayek sengna takle haire su paw si da makhata na phongdorakli makhasa tharak poina to pa paw mana naharul thodang poksi digi lakhusaraga mokta miyam thomjilakhre me ahum digi sa tharaki irang asida kuki jau furuk ki asibak sang sing security force na lawba lakani haina aranma paw sandora kodigi rims amasum jenims ki mokta masing yamlaba miyam thomjilakhre state asida thoklibi irang asida kuki jau furuk ki masakhangdaba asibak sang kaya rims amasum jenims ki mokta tha taruk tare rom thamduna lakhibani hairiba miyoi singa sibu Supreme Court na pirakpa directive amagi matungina lamdam sigi hospital singa masakhangdana lairiba asibak sang singa sibu imung manunggi miyoi singa verification tawraba matung lawthoknana directive pirakhibagi lana paw sandorakhibani pawduga mari lendena jenims amasum rims hospital da masing yamlaba miyoi sing thomjinarakhi hospital asida pamda pa thakdok thoktana ba hen security force sing deploy tawduna thamkhre hairene su paw sida makhatana su palakli atopa paw mana Myanmar resistance kangbuna bago region maruiba police station ma khudum sansinkre People's Defense Force Southern Regional Command yumsakisa numita laukthoraki Resistance Force in the Bago region gi Piu Township ta leba junta lanmi gi maruiba police station ma khudum chan mangamle Resistance kangmuna khudum chalaba police station asi Phayu Town gi khar kilometer nipalam satlaga leiba nabung Pinthar khungang manakta leiba police station amani station asina Yangon Nepido Mandalay Highway mas ngaksil gi maruiba thawdang lawribani Phayu Town asi junta na lengak pariba Nepido kunungdagi pungamarom gari thawraga yoba mafam mani leba asigi lalon itiki maruwe mafam Yangon city degina kilometer saniga taraga manga lapna leba mafam mani Resistance kangbuna yumsakasa numita junta gi yamna maruwe police station asi lauksinduna mai thadokna matung kuchu khulai kaya amasu fagat pangamkhre yumsakaisa gi ayu anganba nongalamdai matamda resistance kangbuna offensive sathaduna police station asi lauksin kibani operation asi da PDF Kare National Liberation Army Burma People's Liberation Army gi fighters sing yauki operation asi da junta gi lalmi kuntra sikhi haina PDF Sidons Regional Command tin ona phongdokli Resistance ki make operation asi da asu open amata yauki di operation asi pungamarom subna kuthonakhi madugi matungna junta gi hinghoba lanmi sing station thadolaga mathwai hingnaba senakhi tungda station asi lauksinduna khusu khulai meyam ama phagalaba matungda mai thadokuna manganki etega asi ki pakhom oina junta gi make digi artillery kapsilakpaga loinana air strike chatharakhi junta gi etega sina maram oiraga Phayu Town da leramba khunja sing masa masa gi meyum thadokuna lanjena khraidi Ningsing mayabari nongpok thangba bagogi Ayuk-Kuki township ta leiba
Moreh Town hौखिबा December 3 apunba resistance force na lausinba ngamkhre mafam aduga yumjakaisa numita nauna laushiliba police station asiga kilometer 12 rom tamaklamnai bagoda satharkiba lanfam asida Kare National Union gi maikaidigi junta gi lanwi samagi mathakta hatpa ngamkhre haina phongdokli masiga loinana junta gi lanwi 12 Moreh Town kuthoknaraba matung sarani tarukhi haina phongdokhi lanfam asida junta gi air strike ta misamani seki atopani amana asu apanangki mara asida lanfam kya na maithiba nanglaba junta gi maikaidigi reason mari da air strike chathaduna landarakpada miyoi tere sikre yumapan amada thokre junta gi mayokta lingba national unity government na phongdorakpada sagain region gi pale township ki mintiang wan khungangda junta na air strike chatharakpada piklib anga ama yauna miyoi manga sikre sikiba miyoi manga adu judicial officer ama maki nupi sahi ama khakta ngairiba makoi gi masanupa ama amadi judicial officer sigi mamagani atopa miyoi ama na resistance fighter ne hadi makasa tharak poina to papaw manamo urful lambi NH 37 matam kaktuna thingjinkre lambi mayaida laibak haijinduna asat awok sing thingkre Manipur gi lifeline oiriba NH 37 Imphal jiribam lambi asi Oriental College mapadagi na jiribam phawgi marakta lairiba highway asi gi lambi amadi ukunu singba semagi thabak sing National Highway Infrastructure Development Corporation Limited NHIDCL sinakraba matungda Oriental College tagi na kaithil manbi phaw lambi pakthok hanbaga loinana koilas thabagi thaudang loriba company asina semba hagolalaga matek koilas tharabasu ayamba saruk loisindabadagi urful lambi oirakpadagi miyamna ngarang phawbada semjinanaba thakiba matam loikraba phawbada semba hauraktabadagi ngasidagi highway asi matam kaktana pungthing thingjinkre ayuktagi hauradun urful lambi olaba highway asigi paringda leiba pasoi part 1 gi nongdo lairembi development association Youth Welfare Club amadi Women's Development Association Lusindriba lambi gi saruk amasum ukusing semjen bidabagi mayokta hana lauthokibagi matungina highway si thingjinbagi thabak miyamga kusamnaduna sadakhi khongjang asigi matangna nongdon lairembi Development Association gi secretary L Dinesor Moirangsan hai lambi thingbagi khongjang asi semjin sajingadaba wa libising asi mapung fana lusindriba phawa matam kakna sangsin higani Lup ahum na sangsilakpa khongjang da langjing asoba paswai yorembam na singum mafam singi nupi yauna miyoi kya su tholaktuna saruk yakhip highway slip na thingjilakpadagi masida satok sentoraba miyoi singna lairak khulak sing pharoga satnaba honarakpadagi lairak singi sangpham su yauna thingjinki khongjang asida saruk yakhiba singna phongdorakpada lambi paring asida pasoi lamsang amadi konthaujam assembly constituency gi saruk sing oiribana AC ahum sigi MLA singna kyarak hana semjin binaba haijaba lekre adubu semjilagani haiba khaktamak haiduna thajaba piraklaga ngasi phawbra thabak to onthoraktabani NHIDCL da phawba IBCL pisinduna khanganba lekre hari amaramda pasoi part 4 dagi en surjit ko bami yemana phongdorakpada lambi asi oiriba phibam gi photo phawba puduna NHIDCL wakalubada makhoi gi maikei dagi legal goeba complaint amata laktri hena phongdorakpasu leiki hari aduga semjinba horamnaga loisindana thamliba lambi gi saruk singa sina sari Avanstika Contractors India Limited ko company amana NHIDCL dagi subcontract oina lauduna semana hari company sina thaba asi amugana Imphal Infrastructure Highway company asida piraga semba horakibani hainasu pasoi PS ki OC Sunil khangembamna phongdorakip khombong kaithil office hangba Imphal Infrastructures asigi miyoi singasi non local singaktana thabak suba company ni makhoina sampham dokpa lambi samlaktabadagi NHIDCL na lambi semagi bill laphokpa yaroi haiduna thingjin masu leiramki masidagi lambi semagi thabak lepkhibani haidi miyamna khwaidagi ngaklibadi khombong da leiba Imphal Infrastructure gi office satlubada solon na leiram thenaki lambi semada sejinagadaba missionary sing su amata leiramdra haidi company asina langjing asawbada leiba ke nilo oil pump dagi su lambi semada sejinana bani haiduna lupa lakh mapan ngi lising kun nga mathoi gi sahung kun nga mapan gi thau laukhraga pithok lamdra hairaki pasoi PS ki OC Sunil na makhatana pasoi PS da provide to Maruti Gypsy ohum phaw lambi mate asir satok sin tawbuda pomloi loi khrabani hena phongdorok paga loinana
NSIDCL lambi mate asi semjindabana khudong thiba thaudok kya thokpagi wakalakpa leire hairubadasu athubada semjilagani hailaga thabak oinadi pangthorakhide maramasina mari leinaba company singa miyamga wari sananaba thorang lokhalabadi corporation ama purakpa yagan hena phongdorakhi numidang wairamna chief minister gi pungning sing sinduna yurembam gi mera paibi singa lambi esigi matangna memorandum ama sapisinki athuba matamda lambi si semjin bidrabadi miyamna tawthoklagani hena fawbu khangalamki hadi aduba miyamna apamba wafamsing CM na phongdorakti hairaduna ngasi numidang wairamdagi hauraduna khongjang jangsilibasingna truck sing sizinaduna laibak holaklaga highway asigi mayai sabukta haitaduna lambi paring asi pumthing thingjinbagi khongjang jangsinkhre haiki atopa pawmana laithau kuki khulda thawaina ponta pikhraba athoba taragumdoi gi mafamda piroinaba pawdam taruk suba imanam kokano kappagi mhuta nongna yepa thaujal pibiyu langam phiral puraki hairami imung hemsa ningthaujam ronel yumna photo asida maisnam sana jawba maitei pokpa tang 16 tha taruk english ngani laikidaba tang mari tha 12 thu english ngani ga kunga homdoi tha sigi mari da kuki militant singna tamthiba mongna hatokraba mitei misa 12 gi imung singna mathang satunu wari sanarakpagi makha tarakpada thaudo sida laikidraba yairipok kakmayai lekai digi maisnam sana jawba elais sanaugi imung manunga unakhibada imanang kakono kappagi mhuta nongna langam phiral purakna bi yepa thaujal pvu haina sana jawbana phongdorangki thaudok tu da laikidraba sana jawbagi apokpigi mingna maisnam siam kanhoi maite duga apokpigi mingna maisnam ongbi memsa khawi masul manau nupi amasum nupa ahum puna mari gi manungda mangna iton mani mai masingi lamda class 1 gi 3 faw pathawbal haukha gi little star school tamna khe duga class 4 amasum 5 na nongpok singmai gi little rose tamna laga class 6 tagin 8 faw na nongpok singmai kombi high school tamna ki adubu class 8 ki matung lagi imungi leita laira na mara moiraduna makhata na lirik tamangam khide masigi mahutta tractor thauduna sel tan bawrakhi magna tractor thorakpada imungi miyoi singna sahi nongmali haiduna yeripok top ta leiba mabagi gari workshop ta apokmi mamana yonki workshop yaurabasu masamau fana leiba pami haiduna gym amana sajen tawba yawninge haina kana hiram khedubu yawba phangkhide gym da satnaba sem sarakpada me ahumdigi kanglo masilgi irang tholakpadigi adumak sakhidre tamthiraba lana sina me mari da yeripo mayai lekai desu yokshilakpadigi lanjenaba yakhi mang imungi miyoi sungbu safagadaba maphamna thamnaba question chenki leita lairgi saithing nanglabusu masul manaw amasum imungi miyoi sungbu yaifana bata khalamki imungi miyoi sing nangpok sangmai da hangba relief camp na thamnamlaga ma khulnga ko yawgani haiduna lehokhi imungi miyoi singnadi ma arambai tengol yauduna lanpham kyara khulngak khi haina phongdorakhi mauna khulngak salakpada mamana satnaba hairubada mangna ima aibu khangmono aikhoi gumba mayam amani ngasi siriba miyoi singsi imana aikhoi khamlabadi leibak sikanana ngakpi gani hangladuna karigumba aikhoina khulngak satrabadi koki singna mitaibu loina hatkragani hainasu phongdolamki hairi masagi pakhum tabada apokpi mama mamitagi mapita na kapki adubu mama na kaplakpada imanang kapkano kappagi muhta nongna langam phiral puraknaba yefa thaujal pibiyu haijaraki hairi mana khulngak pasakhraba matung December amagi numidang pung 12 rom tarakpada mama da phone taraktuna ayak me mar satkadawre imagi thaujal logi haiduna telephone tarakpani tabada mama na me mar satpigi ayaba piba ngamloi amasum satpa yaru haki imana satna ningdrabadi nakhoina lawba lau natrabadi ehak halakpa yararoi nong hek nganbaga satkhirgani hairamki aduga lakki hairabadi samurauda nongandringaida lakpiyu imagi ayaba yaudunadi ai satningde hairamki hairi maki wafam tabada mamana mak laurunaba gari thibada ahing supa question jenki adubu gari phangdabadagi masabu lawbu satpa ngamkhidi haina tengtharaki pung kharagi matung December 2 gi nongalamdai pung mari aduwaidasu amuk hana phone tawraktuna baba nakhoi ai lawbu laklabra laktabu oiragadi laklaganu aikhoi satkadawre aduga aigi phone su pairaklaroi hairamki hairi wafam asi phongtoklamkhiba maki khonjel aduna aroiboiki December 3 gi nongalamdai mamana lawukta phau khunba satpada memar satkhiba mitei kangbu ama kokini ambush tawduna hatkre haibigi paulakhi pau sitawat mamana mak yoram lagani haina singnabadagi wan tharaktuna lekanakhi December 5 da laikai gi miyoi singa jenims ki miral sangna satuna yenglubada maki thawai yawdraba haksang thenakhi
ꯃꯤꯠꯀꯤ ꯄꯤ ꯀꯪꯍꯧꯗ꯭ꯔꯤꯕ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯄꯦꯟꯗꯅ ꯍꯧꯖꯤꯛ ꯏꯆꯥꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯏꯆꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ ꯏꯆꯥ ꯑꯁꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯏꯆꯥ ꯑꯃꯠꯇ ꯎꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯃꯄꯥꯕꯨ ꯁꯦꯟꯅꯖꯔꯝꯕ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯂꯩꯇ꯭ꯔꯕꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯅ ꯃꯆꯥꯒꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯍꯧꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯕꯣꯏꯀꯣꯠ ꯇꯧꯔꯛꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯈ꯭ꯔꯦ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯍꯧꯈꯤꯕ ꯑꯣꯒꯁต์ 6ꯇꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯁꯦꯁꯟ ꯀꯧꯅꯕ ꯃꯇꯝ ꯄꯤꯕꯗ ꯀꯧꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯕꯣꯏꯀꯣꯠ ꯇꯧꯔꯛꯈꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯀꯣꯀꯣꯃꯤꯅ ꯂꯩꯉꯥꯛꯄꯨ ꯕꯣꯏꯀꯣꯠ ꯇꯧꯔꯛꯄꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄꯒꯤ ꯃꯔꯝ ꯃꯁꯥ ꯈꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯅ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯑꯃ ꯊꯨꯒꯥꯏꯕ ꯉꯝꯂꯦ ꯗꯤꯖꯤꯄꯤ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯅ ꯅꯥꯒꯥꯂꯦꯟ ꯃꯅꯤꯄꯨꯔ ꯑꯁꯥꯝ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯄꯟꯖꯥꯕꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯆꯠꯊꯔꯝꯕ ꯈꯨꯠꯄꯨ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯊꯨꯒꯥꯏꯕ ꯉꯝꯂꯦ ꯍꯥꯏꯅ ꯉꯁꯤ ꯅꯥꯒꯥꯂꯦꯟꯒꯤ ꯗꯤꯖꯤꯄꯤ ꯔꯨꯄꯤꯟ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯗꯤꯖꯤꯄꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯁꯦꯁꯨ ꯖꯨꯕꯖꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯒꯠꯄ ꯉꯝꯈꯤꯕꯗꯒꯤ ꯃꯊꯪ ꯅꯦꯠꯋꯥꯔꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 12 ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯀꯤꯂꯣꯒ꯭ꯔꯥꯝ 60 ꯔꯣꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯅ ꯅꯦꯠꯋꯥꯔꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯦꯟꯅꯔꯝꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯊꯔꯛꯄ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯀꯤ ꯃꯅꯨꯡꯆꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯁꯨꯡ ꯑꯦꯕꯨꯁꯇ ꯆꯦꯟꯅꯕꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ 9 ꯗꯤꯁꯃꯤꯁ ꯇꯧꯔꯒ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ 92ꯕꯨꯅ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪꯁꯤꯡꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯍꯨꯝꯁꯨ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯌꯣꯟꯕ ꯄꯣꯠꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯆꯥꯕꯒꯤ ꯃꯔꯥꯜ ꯐꯥꯔꯦ ꯍꯥꯏꯔꯤ ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯏꯅ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯀꯣꯍꯤꯃꯥ ꯗꯤꯁꯇ꯭ꯔꯤꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯌꯣꯟꯕ ꯆꯥꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛ ꯄꯨꯁꯤन ꯇꯧꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯣꯏꯔꯦ ꯍꯥꯏꯈꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 1ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯅ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ 319 ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ NDPS Actꯀꯤ ꯃꯈꯥꯗ ꯃꯤꯑꯣꯏ 183 ꯐꯒꯠꯂꯦ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ एंटी ड्रग कैंपेन मतंग पांगबियु हाइबगे लोइदना नागालैंड पुलिस की मैकेडिगी लाखलिबा कुमजा इंग 2024 फावगी मनुंगदा लेबा असिबु ड्रग फ्री इंडिया ओहेनबगी पनम यौनबा मथौ ताबा थबकसिंग लखखिगनाखि अतोपा पाव मदना नोंगमै कापसिलाखरे थासगी तरागा मथुगी नुमिदांग पुंग निपान तरकपद मोइरांग पुलिस स्टेशन की मनुंग सनबा फोबला मनिंग सिंगदा कुकी खुल्लोमदगी कुकी मिलिटेंट सिंगना नोंगमै राउंड तरागा मरी रोम कापसिलाखि हाइरि थाउदोदुर मनाक अदुदा लेरंबा खुलंगाक खरनसु हंदुनु नोंगमै राउंड खरा कापखि असु अपनदि यावखिदि हाइरि अमरमदन असिबा मसक खंग मंगमद्रि ngara numidang pung mapalom tabda singjamai PS ki manung sanba mayai lambi gi khagem pali crossing manakta nupa amage sibak sang lerambadagi police na lokhalaga rims ki mokta thamkibado ngasi phawbo masak maming khang mangamdri source amagi matung na nupa do sakang nabasing na nungmai na kaplambani haikibado aran bo oiramle police na di nupa si gari na thombada laikidabo oigani haina phongdorakli makasa tharak poina pongna phampau sedige topa maruiba paukhra namu ko na baris ki medical report pikhalangna ba haikre जस इम्फाल वेस्ट न जेल लेरिबा BJYM मणिपुर की हानगी प्रेसिडेंट मनोहर मरियुम बारिस की अनाबगी फिबम की सबसाब रिपोर्ट अमा थासी की तराग तरुक फावगी मनुंग पिखलगनबा ngasi मणिपुर सेंट्रल जेल सजीवागी सुपरिटेंडेंट खनख्रे ngasi सेशन जस इम्फाल वेस्ट की कोर्ट सतखिबा हियरिंग अदु कोर्ट न मणिपुर सेंट्रल जेल सजीवागी SP दगी मेडिकल रिपोर्ट कोखि एक्विस पिटिशनर की काउंसिल कोर्ट थमखिबदा एक्विस असि dyslipidemia depression panic disorder and compulsive disorder amasum high cholesterol gi anaba leiduna sahi taruki mamangni psychiatric doctor Lenin na piba hidak sari maramadun equis asibu bail da thadok piduna mathau taba medical treatment sa thabi yahan biu haina player to keep PP gi mekedi gi equis ki medical condition asi judicial custody jail leina treatment sa thabi yagani maramaduna bail gi player do reject to biu haibo wapun thamki kona nakalani maki warul singkumna tarba matung amadi जेल अथॉरिटी मणिपुर सेंट्रल जेल दा पिखलखिबे एक्विस की मेडिकल रिपोर्ट अदु येंगलबा मतुंग एक्विस असि ताकिकार्डिया गे अनाब लेरंबदगी साइकेट्रिक्स अमसुम कार्डियोलॉजी साइकेट्रिक्स
OPT da refer toraba matung pirakhiba report accuse asi mamangda psychiatric treatment chathakhi amasum madubu makha sathanaba amasum clinical psychologist ama tanana ba paukta pirakhi ma dyslipidemia anabigi oina Sky Hospital and Research Center na sayesigi February taraga manga na piba report ki matung ina roronry angiograms pangthoknaba plan tawribani Zenims MOPD na thasigi manga na piba report accuse petitioner asi IGT dyslipidemia anxiety disorder on drugs lay maki CTM test adu maki khwang na ba masum sat pangam da bana maram oiduna mapung phana sathaba ngam khidre hairi kona nakalani gi wafam tarba matung amasung report adu yenglaba matung party animak sab manam khudong sa phangana bagi damakti accused petitioner gi hauji oriba health condition asibu matik sana layeng ba yaba khusu khulai sung Manipur Central Jail Sajiwada Laina Tragan Laiti have a Kangdona Bamasum, Equis Ganabas, judicial custody, Jail the Laina, laying Satavia, Tragan Yadabra Havadu, Kangdo Lavadi Hena Kudong Sagani, Machina Maramoraga Heidi Wapam and Yesigi Sub Saba report of Manipur Central Jail Sajiwagi Superintendent Matangi hearing power givenunda, report Pikanaba Kangan Bagaloina, case Asigi Matangi hearing Tasigi Taragatarukta, Satanaba Matam Lep Kiadi. Tentang na marom dana Moreh gi OC gi sakang mai khang nakre nauna Moreh gi OC oiraba MD Salaudin na Moreh gi community lusing businga sakang mai khang na bagi program amangasi Moreh police station gi hawa mal da pangthokre MD Salaudin na phongtokhibada Moreh santi lehensi hairabadi Miyam na police ta mateng pangbiu police pu la na lobi gano kanagumba na community amata yekna balaiti irang tholakpa taragadi government ki topom thokpa thabak sa tharakani matamadu Moreh gi Miyam wagani haki Lushalakpo in a Sanaleba Poxy Marueva Paumana, Lok Sabah, Gallery the Gimue Song Tarakre, Amana, Maiku Kapsilakpadi Irang Tokre, Siena Bataruki Manung the Manga Fari, BJP, MP na Pass Pirga Sangalakpo Ramle. Housing Satariva Lok Savagi Nintami Pamsiging a sea, 0 Awargi Matamda, Visitor, Gallery da Pamduna Lerama Muema. House ki floor the song Taralag smoke bomb, Lang Torakpa Madi, Gallery the Lehuwa Atopa Muemana, smoke spray cap Tarakpadigi, Lebakum with Asobu Toy. Democracy at Paleva Sigi, Laisang Nihana Lona Riba, Low Semamu Singi walk Hanapam Oriba House Ashida, Nasimu and Isang Silatuna Siguma Tawdok to one Mamlakriba, security Asoba Asoiban Hana, opposition Akan Mawapam Tamlaki. Tawdo Shida Siena Bani have Mui Taruki Manunda Mui Manga Fakat Pangamre, Luina, Gallery the Sanglamba Mui Aniedo, BJP MP Amana Pass Speed on Sanglaki Bani Habisu, Kamungamre. How keep a say? Kungani toki mamang so asiguma tamtiba terror strike tawdo ama Lok Sabha gi ariba building the toktuna security personnel nipan yaw na miyoi mapan sikiba lekrabani 0 hour gi session sa tharingai sera sida ngasi Sagar Sharma kauba miyoi ama visitor gallery degi Lok Sabha gi floor song thaduna senchilaki maakna hangama pal masugi maikhu thokpa smoke bomb ama mafam aduna thaduraki sera sida visitor gallery de lehuba di manoranjan su gallery adudagi smoke spray kam tharaki Sagar Sharma house ki floor song tharakuna MP singna phamniba table aduna song duna CNB video footage social media madi news channel singda thaganarakpa thenaki mak MP singaduna question duna farba matung mayam sangduna fu gi video footage uba phangki tongda marshal singna faduna puthokraba police ta sinaki asumna house manung da irang thokpa hek hobaga house asigi mapanda lehauba Nilam Devi amadi Amol Sindena Hangama Polamasu Angang Mamasugi Maiku Tokpa Small Expression Kam Tok to Lenga Kimayuk to Kulau Kalaraki Makoi Marima Police na Paraba Mantungi Anti-Terror Shield Sejana Duna Wang Pong Satari Loyana Taudo the Sina Bani Haiva Gurgaon the Gi Biki Sharma Koba Muemas Fogaki Adumanama Lalit Joakoba Gurgaon the Gi Muemadi Hauzu Pabo Pabangam than a lady Pagalaba Muising as Wang Pong Sataba Matam Sagar Sharma Uttar Pradesh ki Lakhnau the Gini Haibakamaki Di Manoranjana Karnataka gi Mysore Amol Sindena Maharashtra gi Latur gi amasum Nilam Devina Haryana gi Sihar gi ni haiba khangmangam ki Lok Sabha gi visitor gallery manung na phamduna session yawrakiba Sagar Sharma masum Manoranjan gi gallery pass asi Karnataka gi Mysore gi BJP gi MP Pratap Sinha gi office na pibini haiba khangmangam le loidana mahak Lok Sabha gi speaker Om Birla ga unaduna mak na pass pikiba dugi matang na marik sumber report pikhalagani haidi police ta phongdorapagi matung ina makhoi taru asi online gi kuthangda sakhangnaraba matung puna plan jatminakibani makhoi kanaguma terrorist group amana insilaga tawhalibra haibadudi haujimai ki oina khangmangamdre
ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯅꯤꯂꯝ ꯗꯦꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯅ ꯊꯧ ꯄꯨꯕꯗ ꯅꯠꯇꯅ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2020ꯗ ꯊꯣꯛꯈꯤꯕ ꯐꯥꯔꯝ ꯂꯣꯒꯤ ꯋꯥꯊꯣꯛ ꯑꯗꯨꯗꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯒ ꯁꯝꯅꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯖꯤꯇꯔ ꯑꯃꯅ ꯂꯣꯛ ꯁꯚꯥꯒꯤ ꯚꯤꯖꯤꯇꯔ ꯒꯦꯂꯔꯤ ꯇꯝꯅ ꯆꯪꯂꯛꯄ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛ ꯇꯥꯡꯀꯛ 5 ꯊꯣꯛꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯒꯦꯂꯔꯤ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯒꯦꯂꯔꯤꯗ ꯐꯝꯗꯨꯅ ꯁ꯭ꯄ꯭ꯔꯦ ꯀꯥꯝꯊꯣꯔꯛꯈꯤꯕ ꯗꯤ ꯃꯅꯣꯔꯟꯖꯟ ꯑꯁꯤ ꯃꯈꯣꯏꯕꯨ ꯑꯦꯟꯇ꯭ꯔꯤ ꯄꯥꯁ ꯄꯤꯔꯛꯈꯤꯕ MP ꯑꯗꯨꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯑꯣꯏꯅꯤ ꯃꯁꯥꯒꯤ ꯆꯍꯤ 35 ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯕꯦꯡꯒꯂꯨꯔꯨꯒꯤ ꯕꯤꯕꯦꯀꯥꯅꯟꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯂꯣꯏꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯣꯛ ꯁꯚꯥꯒꯤ ꯀꯦꯝꯄꯁ ꯑꯗꯨ ꯁꯤꯜ ꯇꯧꯗꯨꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 12 ꯐꯥꯎꯕ ꯌꯩꯊꯣꯛꯈꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃꯁꯨꯡ ꯃꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯔꯒꯅꯤ ꯍꯥꯏꯗꯤ ꯚꯤꯖꯤꯇꯔ ꯒꯦꯂꯔꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯒ꯭ꯂꯥꯁ ꯈꯥꯖꯤꯟꯕꯒ ꯂꯣꯏꯅꯅ ꯏꯌꯥꯔꯄꯣꯔꯠ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯨꯝ ꯕꯣꯗꯤ ꯁ꯭ꯀꯦꯅꯔꯅꯆꯤꯡꯕ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯒꯅꯤ ꯂꯣꯏꯅꯅ MP ꯁ꯭ꯇꯥꯐ ꯄ꯭ꯔꯦꯁ ꯑꯃꯗꯤ ꯚꯤꯖꯤꯇꯔꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯇꯣꯈꯥꯏꯕ ꯑꯦꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯆꯪꯍꯜꯂꯒꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ